lamjingba group na chahi mari mapung farakpada Times of Manipur TOMTV gi maikaidagi Manipur miyam amadi lamjingba group ki chairman Jackie Mangangda yaifa paujel pijari tungda lakadabasingda hena mai pakpa amadi chawkhatpa purakpa oirasanu. Wangjing Lamding Municipal Council gi Ward number 5 ki councillor Narengbam Binoy amasung Ward Asimaki Ward Development Committee gi member Kundrakpam Loken amadi Thongnauzam Shyam Sundar gi apunba meeting makada ngasi Ward asigi yumthong khudingda face mask hand sanitizer amadi sapon sing yengthokre masida sunatana councillor Narengbam Binoy na napi kaknaba machine amasu khusinaki. Malemgi oina COVID-19 positive oiba mising lakh 34,8,8,8 ga chamanga ga kuntra ga manga sukre leina asina maram oiduna leikidaba mising na lakh 4,34,9 ga chatret ka tara sukre India gi oina hauju forward positive oiba mioi lakh 5,9,9 ga chanipan ga yankhai mapan sukre amadi laikanaba ngamdana COVID-19 na maram oiduna leikidaba na mioi lising tara taruka 34,9 sukre Sanjoy ahan themna lomi singda laingak na lepa ahongba mamalda urea har fanghanbagi makha chatharakpoina ngarangsu kumbi kendragi manung chanba napat thongkha napat awang laikai pombikhok khulakpat torbong bangla amasung gobindpur khungang singi lomi singda ahongba mamalda urea har fanghankhre amaromda har yenthokpagi thoramduda torbong bangla gi lukhrabi imung singdasu CMHT scheme gi makhada piba health card singsu khusinaki